ꯃꯁꯤꯒꯤ ꯃꯍꯤꯁꯤꯁꯨ ꯍꯧꯖꯤꯛ ꯆꯦꯛ ꯇꯧꯒꯦ ꯃꯌꯥꯝꯅ ꯄꯪꯊꯥ ꯊꯥꯒꯠꯅꯔꯕꯅꯤꯅ ꯃꯁꯤꯒꯤ ꯑꯉꯥꯡꯅ ꯆꯥꯕ ꯑꯁꯥꯡꯕ ꯗꯨꯀꯥꯟꯗ ꯌꯣꯟꯕ ꯑꯩꯈꯣꯏꯒꯤ ꯍꯩꯅꯧꯅ ꯁꯥꯕ꯭ꯔꯥ ꯀꯩꯅꯣ ꯖꯦꯂꯤ ꯍꯥꯏꯇꯥꯔꯦ ꯁꯤꯁꯨ ꯖꯦꯂꯤꯁꯤꯁꯨ ꯑꯩꯈꯣꯏ ꯆꯦꯛ ꯇꯧꯒꯦ ꯆꯦꯛ ꯇꯧꯗ ꯌꯥꯗ꯭ꯔꯦ ꯑꯉꯥꯡꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯕ ꯌꯥꯝꯅ ꯌꯥꯎꯔꯦ ꯑꯗꯨꯅ ꯃꯁꯤ ꯆꯦꯛ ꯇꯧꯗꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯉꯥꯡꯅ ꯄꯥꯝꯅꯤꯅ ꯑꯩꯈꯣꯏ ꯕꯖꯥꯔꯗꯒꯤ ꯄꯪꯂꯩ ꯂꯩꯕ ꯃꯦꯃꯥꯟ ꯇꯥꯗꯕ ꯄꯣꯠꯁꯤꯡꯁꯦ ꯑꯩꯈꯣꯏ ꯄꯪꯄꯤ ꯄꯤꯖꯕ ꯌꯥꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯈꯔ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯑꯩꯈꯣꯏ ꯑꯉꯥꯡꯅ ꯄꯥꯝꯃꯦꯅ ꯄꯪꯄꯤ ꯄꯤꯖꯕꯗꯨ ꯃꯗꯨ ꯌꯥꯝꯅ ꯀꯩꯅꯣꯅꯤꯈꯔ ꯀꯟꯅ ꯁꯨꯝ ꯌꯥꯔꯤꯈꯩ ꯑꯉꯥꯡꯅ ꯆꯥꯏꯁꯦ ꯐꯔꯤꯕ꯭ꯔꯥ ꯐꯠꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯑꯩꯈꯣꯏꯅꯁꯨ ꯆꯦꯛ ꯇꯧꯕ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯃꯔꯝꯗꯤ ꯑꯉꯥꯡꯁꯦ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏꯗ ꯁꯤ ꯄꯤꯖꯔꯅꯤ ꯍꯜꯂꯛꯄꯗ ꯄꯤꯖꯔꯅꯤ ꯑꯗꯨꯒ ꯃꯕꯨꯛ ꯅꯥꯏ ꯃꯈꯣꯡ ꯍꯥꯝꯊꯕ ꯑꯣꯕ ꯐꯥꯏꯕ ꯇꯧꯕꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯀꯔꯤꯗꯒꯤ ꯑꯣꯏꯔꯛꯏꯕꯅꯣ ꯀꯔꯤ ꯆꯥꯁꯤꯜꯂꯨꯕꯩꯅꯣ ꯍꯥꯏꯕꯁꯨ ꯃꯔꯣꯟ ꯊꯣꯛꯇꯕ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯐꯔꯛ ꯌꯥꯝ ꯇꯥꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯣꯏꯔꯁꯨ ꯅꯨꯡꯁꯤꯗꯅ ꯍꯦꯛ ꯂꯩꯕꯤꯔ ꯄꯤꯖꯔꯝꯕ ꯃꯅꯦꯅ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯀꯀꯥꯅ ꯅꯠꯇ꯭ꯔꯒꯅ ꯃꯌꯥꯝꯕꯁꯤꯡꯅ ꯄꯤꯖꯔꯝꯕ ꯑꯗꯒꯤ ꯊꯦꯡꯅꯕꯗ ꯂꯩꯀꯥꯏꯒꯤ ꯊꯦꯡꯅꯕꯗ ꯁꯨꯝ ꯑꯉꯥꯡ ꯅꯨꯡꯁꯤ ꯀꯥꯏꯅ ꯄꯤꯖꯔꯝꯕ ꯗꯨꯀꯥꯟꯗ ꯂꯩꯕꯤꯕ ꯑꯗꯨ ꯃꯗꯨ ꯌꯥꯝꯅ ꯐꯠꯇꯕ ꯑꯉꯥꯡ ꯌꯥꯎꯏ ꯁꯤꯗ ꯌꯥꯎꯔꯤ ꯄꯣꯠꯁꯤ ꯌꯦꯡꯉꯣ ꯃꯁꯤ ꯄ꯭ꯂꯥꯁꯇꯤꯛꯅꯦ ꯍꯥꯏꯕꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯅꯤ ꯑꯗꯣ ꯃꯁꯤ ꯄ꯭ꯂꯥꯁꯇꯤꯛ ꯑꯣꯏ ꯂꯩꯔꯝꯃꯦ ꯇ꯭ꯔꯥꯏ ꯇꯧꯔꯦ ꯑꯗꯣ ꯃꯁꯤ ꯑꯝꯇ ꯐꯒꯠꯂꯣ ꯌꯦꯡꯁꯤ ꯇꯞꯅ ꯑꯗꯨꯅ ꯃꯁꯤ ꯑꯉꯥꯡꯅ ꯆꯨꯞꯄꯒ ꯃꯁꯤ ꯆꯥꯕ ꯃꯇꯝꯗ ꯃꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯣꯔꯦ ꯑꯗꯨꯅ ꯃꯁꯤ ꯗꯨꯀꯥꯟꯗ ꯌꯣꯜꯂꯤꯁꯤ ꯃꯁꯤ ꯌꯥꯔꯤꯈꯩꯗꯤ ꯗꯨꯀꯥꯟ ꯃꯄꯨꯅ ꯃꯁꯤꯁꯦ ꯌꯣꯟꯕꯤꯗꯅꯕ ꯑꯩꯈꯣꯏꯒꯤ ꯌꯣꯟꯕꯤꯗꯅꯕ ꯍꯥꯏꯖꯔꯤ ꯃꯔꯝꯗꯤ ꯃꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤ ꯑꯗꯨꯅ ꯃꯁꯤ ꯆꯦꯛꯁꯤꯟꯕꯤꯌꯨꯅ ꯃꯌꯥꯝꯗ ꯑꯩꯅ ꯃꯦꯁꯦꯖ ꯄꯤꯖꯔꯤ ꯉꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯐꯦꯛ ꯄ꯭ꯔꯣꯇꯤꯟ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯕꯗ ꯑꯣꯟꯂꯥꯏꯟꯗꯒꯤ 80% ꯍꯥꯏꯌꯦꯀꯣ ꯁꯤꯗ ꯄꯥꯏꯕꯤꯔꯛꯑꯣ ꯃꯃꯟꯁꯦ ꯀꯌꯥꯅꯦꯕ ꯁꯤꯁꯦ MRPꯗ ꯀꯌꯥꯝ ꯊꯥꯔꯤꯁꯦ MRPꯗ 1455 ꯁꯤ ꯂꯩꯔꯦꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯄꯦꯀꯤꯡ ꯈꯨꯇꯧꯁꯤ ꯌꯦꯡꯁꯦꯕꯀꯣ ꯇꯣ ꯁꯣꯂꯨꯇꯦꯠꯅꯦꯕ ꯁꯤ ꯅꯞꯄꯤꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯔꯕꯦꯜ ꯂꯥꯏꯐꯀꯤꯗꯤ ꯁꯤ ꯁꯣꯂꯨꯇꯦꯠ ꯉꯥꯛꯇꯅꯦꯕ ꯁꯦ ꯇꯣ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯅ ꯇꯧꯋꯦ ꯁꯤ ꯁꯣꯂꯨꯇꯦꯠ ꯉꯥꯛꯇꯅꯦꯕ ꯁꯦ ꯇꯣ ꯃꯣꯏꯒꯤꯁꯦ ꯁꯤ ꯁꯣꯂꯨꯇꯦꯠꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛꯅ ꯈꯪꯒꯗꯧꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯕꯨꯛ ꯀꯧꯇꯥꯁꯤꯗ QR ꯀꯣꯗ ꯍꯥꯞꯄꯛꯀꯅꯤꯕ ꯀꯝꯄꯜꯁꯔꯤ ꯐꯖꯅ ꯁꯤꯗꯩꯁꯤꯗ QR ꯀꯣꯗ ꯍꯥꯞꯄꯛꯀꯅꯤꯀꯣ ꯁꯤ ꯑꯝꯇ ꯍꯥꯞꯄꯛꯇꯦ ꯑꯗꯒꯤ ꯁꯤ ꯃꯊꯛꯇꯒ ꯅꯞꯄꯤꯁꯦ ꯅꯞꯐꯝ ꯊꯣꯛꯇꯕ ꯄꯣꯠꯅꯦꯁꯤꯒꯤ ꯀꯩꯅꯣ ꯁꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯄꯣꯁꯇꯔꯁꯦ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ QR ꯀꯣꯗ ꯑꯃ ꯍꯥꯞꯄꯛꯀꯅꯤꯕ ꯁꯤꯒꯤꯁꯤꯗ ꯌꯥꯎꯗꯦ ꯁꯤ ꯌꯥꯎꯗꯦ ꯑꯗꯨꯒ ꯁꯣꯂꯨꯇꯦꯠꯅ ꯁꯨꯃꯥꯏꯅ ꯁꯨꯡꯅ ꯄꯣwer ꯑꯣꯏꯕ ꯁꯤꯗꯤ ꯁꯣꯂꯨꯇꯦꯠꯅꯦꯕ ꯅꯞꯄꯤꯁꯦ ꯑꯗꯨꯒ ꯁꯤ ꯊꯥꯔꯤꯁꯦ ꯉꯨꯅꯦ ꯃꯥꯒꯤ ꯀꯧꯇꯥꯁꯤꯀꯣ ꯁꯤꯁꯦ ꯕꯦꯁ ꯗꯤꯁꯀꯥꯎꯟ ꯀꯥꯏꯅꯀꯣ ꯍꯣꯜ ꯄ꯭ꯔꯗꯛ ꯏꯟ ꯕꯦꯁ ꯗꯤꯁꯀꯥꯎꯟ ꯀꯥꯏꯅ ꯇꯧꯔ ꯂꯥꯛꯑꯦ ꯑꯣꯟꯂꯥꯏꯟꯒꯤ ꯁꯤꯅꯦꯕ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯁꯤ ꯑꯗꯒꯤ ꯀꯥꯁꯃꯤꯔ ꯀꯦꯋꯥꯒꯤ ꯑꯦꯐ꯭ꯔꯦꯁꯁꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯝꯒꯤ ꯇꯧꯊꯣꯛꯑꯕ ꯁꯤ ꯀꯂꯔꯁꯤ ꯋꯥꯏꯠꯅꯦꯕ ꯄꯨꯔꯥ ꯑꯣꯏꯁꯦ ꯑꯩꯈꯣꯏꯗꯤ ꯉꯥꯡꯕꯅꯦ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅꯒꯤ ꯑꯦꯐ꯭ꯔꯦꯁ ꯀꯂꯔꯁꯦ ꯁꯨꯡꯍꯣꯡ ꯍꯣꯡꯗꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯁ꯭ꯃꯦꯜꯁꯦ ꯑꯦꯂꯥꯏꯆꯤ ꯇꯛꯈꯥꯏꯔꯒ ꯆꯥꯕ ꯆꯤꯅꯤꯒ ꯑꯦꯂꯥꯏꯆꯤꯒ ꯀꯤꯗ ꯆꯥꯕ ꯏꯂꯥꯏꯆꯤ ꯇꯛꯈꯥꯏꯔꯒ ꯇꯧꯔꯛꯄ ꯄꯣꯠꯅꯦꯕ ꯁꯤꯁꯤꯅ ꯑꯦꯐ꯭ꯔꯦꯁꯁꯤ ꯀꯃꯥꯏꯅ ꯉꯧꯔꯤꯅꯣꯕ ꯑꯦꯐ꯭ꯔꯦꯁ ꯉꯧꯔꯣꯏꯌꯦ ꯁꯤꯅ ꯇꯣ ꯄꯣꯠ ꯑꯅꯤꯁꯤ ꯌꯣꯡꯁꯨ ꯌꯥꯝ ꯊꯤ ꯈꯦꯠꯅꯗ꯭ꯔꯣ ꯇꯣ ꯃꯥꯒꯤ ꯈꯨꯅꯞꯁꯦ ꯃꯆꯨꯗꯗꯤ ꯑꯗꯨꯝ ꯈꯦꯠꯅꯔꯦ ꯑꯗꯣ ꯁꯥ ꯌꯦꯡꯉꯨꯅꯦ ꯀꯂꯔ ꯄ꯭ꯔꯤꯟꯁ ꯌꯦꯡꯉꯨ ꯈꯨꯇꯧ ꯌꯦꯡꯉꯨ ꯁꯤꯒ ꯌꯦꯡꯉꯨ ꯁꯤ ꯒ꯭ꯔꯤꯟꯁꯤ ꯌꯦꯡꯉꯨ ꯁꯤ ꯑꯣꯔꯤꯖꯤꯅꯦꯜ ꯑꯗꯒꯤ ꯃꯥꯏ ꯂꯦꯕꯦꯂꯤꯡꯁꯤ ꯁꯤꯗ ꯑꯗꯨꯝ ꯌꯦꯡꯉꯣ ꯑꯩ ꯍꯥꯏꯔꯛꯑꯒꯦ ꯀꯧꯇꯥꯒꯤ ꯁꯤꯟꯁꯤꯒ ꯂꯩꯔꯦꯀꯣ ꯑꯣꯔꯤꯖꯤꯅꯦꯜꯁꯤꯒ ꯁꯤꯒ ꯊꯣꯛꯂꯛꯀꯦꯕ ꯁꯤ ꯃꯥꯒꯤ ꯗꯨꯄ꯭ꯂꯤꯀꯦꯠꯅꯦꯕ ꯁꯤꯅꯀꯣ ꯗꯨꯄ꯭ꯂꯤꯀꯦꯠꯁꯤꯒꯤ ꯑꯣꯟꯂꯥꯏꯟ ꯍꯣꯡꯉꯦꯅ ꯈꯥꯎꯕ ꯃꯌꯥꯝ ꯃꯥꯏ ꯃꯊꯛꯁꯤꯗ ꯕꯦꯁ ꯗꯤꯁꯀꯥꯎꯟ ꯀꯥꯏꯅꯁꯨ ꯊꯥꯔꯦ ꯑꯗꯨꯅ ꯃꯤꯅꯁꯨ ꯍꯣꯡꯕꯁꯦ ꯊꯤꯔꯛꯄꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯑꯩꯗꯤ ꯑꯃꯨꯛ ꯂꯩꯗ꯭ꯔꯤ ꯁꯤꯒꯤ ꯑꯍꯨꯝꯁꯤꯗꯗꯤ ꯏꯆꯥꯅꯨꯄꯤꯅ ꯂꯩꯔꯛꯄꯅꯤ ꯌꯥꯗꯦ ꯁꯤꯁꯨ ꯄꯨꯔꯥ ꯀꯩꯅꯣ ꯒꯝꯅ ꯁꯤꯅ ꯒꯝꯅ ꯅꯞꯄꯤꯑꯦꯕꯀꯣ ꯍꯔꯕꯦꯜ ꯂꯥꯏꯐꯀꯤꯅ ꯁꯤ ꯑꯣꯔꯤꯖꯤꯅꯦꯜꯅꯦꯕꯀꯣ ꯇꯣ ꯃꯥꯒꯤ ꯆꯦꯁꯤ ꯑꯗꯨꯝ ꯈꯦꯠꯅꯩ ꯑꯩꯈꯣꯏꯒꯤ ꯌꯦꯡꯗꯐꯧ ꯁꯦ ꯁꯦꯠꯄꯐꯧ ꯉꯝꯗꯕꯅꯦꯕ ꯑꯗꯨꯒ ꯁꯤꯒꯤꯁꯦ ꯏꯁꯤꯡ ꯇꯤꯡꯉ ꯐꯖꯅ ꯂꯧꯊꯣꯛꯄꯤꯌꯣꯕ ꯁꯤꯒꯤ ꯆꯦꯁꯤꯒꯤ ꯃꯅꯨꯡꯗꯅꯤ QR ꯀꯣꯗ ꯑꯃ ꯌꯥꯎꯔꯝꯒꯅꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯇꯧꯔꯤꯕ QR ꯀꯣꯗꯁꯦ ꯁꯤꯒꯤ QR ꯀꯣꯗꯁꯦ ꯁꯦꯝ ꯁꯤꯒꯤ ꯆꯦꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯃꯨꯛ ꯌꯥꯎꯔꯝꯒꯅꯤꯕ
ꯁꯤ ꯍꯔꯕꯦꯜ ꯂꯥꯏꯐꯀꯤ ꯑꯣꯔꯤꯖꯤꯅꯦꯜ ꯂꯣꯒꯣꯅꯦꯕ ꯑꯗꯨꯒ ꯁꯤ ꯑꯩꯈꯣꯏ ꯑꯣꯔꯤꯖꯤꯅꯦꯜ ꯃꯥꯅꯤ ꯁꯤ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯏꯔꯒꯗꯤ ꯁꯤ ꯌꯦꯡꯁꯦꯕꯀꯣ ꯃꯣꯏꯒꯤꯗꯤ ꯐꯠ ꯂꯥꯎ ꯆꯠꯇ꯭ꯔꯥ ꯁꯥꯔ ꯁꯤ ꯌꯥꯗ꯭ꯔꯦ ꯁꯤꯗꯩꯁꯤꯗ ꯁꯤꯗ ꯑꯃ ꯅꯞꯄꯦꯀꯣ ꯁꯤꯒꯤ ꯃꯅꯨꯡꯗ ꯁꯤ QR ꯀꯣꯗꯁꯦ ꯃꯅꯨꯡꯗ ꯑꯃ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯅ ꯄꯣꯠ ꯂꯧꯔꯀꯥꯟꯗ ꯇꯤꯠ ꯀꯥꯞꯄꯧꯕꯗꯣ ꯁꯥꯔ ꯁꯤꯅ ꯃꯃꯤꯡ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯅꯦꯕ ꯑꯣꯐꯤꯁꯇꯒꯤ ꯑꯗꯨꯅ ꯁꯤ ꯅꯝꯕꯔꯁꯤꯗ ꯃꯥꯅ ꯍꯣꯡꯅ ꯄꯤꯕ ꯈꯣꯠꯄ ꯂꯣꯏ ꯐꯥꯗꯣꯏꯁꯦ ꯁꯤꯗ QR ꯀꯣꯗ ꯌꯥꯎꯔꯤꯕ ꯁꯦꯝꯁꯦ ꯃꯅꯨꯡꯗ ꯑꯃꯁꯨꯡ ꯌꯥꯎꯗꯣꯏꯅꯦꯕ ꯁꯦꯠꯄ ꯌꯥꯗ꯭ꯔꯦ ꯁꯤ ꯁꯥꯟꯅꯗꯦ ꯁꯦꯜꯇꯦ ꯅꯠꯇ꯭ꯔꯤꯁꯨꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨ ꯅꯥꯟꯅ ꯂꯩꯖꯩꯁꯦ ꯑꯃꯨꯛ ꯁꯤ ꯅꯞꯁꯟꯕꯗꯤ ꯌꯥꯎꯈ꯭ꯔꯦ ꯑꯩꯒꯤꯗꯤ ꯈꯦꯠꯅꯩꯗ. ꯁꯤ ꯁꯠꯄ ꯌꯥꯔꯔꯣꯏ ꯁꯤꯒꯤꯁꯦ ꯐꯖꯅ ꯂꯧꯊꯣꯛꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯁꯤ ꯁꯨꯃꯥꯏꯅ ꯅꯞꯄꯛꯄ ꯈꯨꯅꯞꯁꯦ ꯀꯝꯄꯅꯤꯒꯤꯗꯤ ꯁꯤꯟꯁꯦ ꯐꯖꯅ ꯇꯧꯔꯛꯀꯅꯤꯕ ꯑꯗꯨ ꯃꯣꯏꯒꯤꯗꯤ ꯌꯦꯡꯉꯨꯁꯦ ꯁꯣꯂꯨꯇꯦꯟꯅꯦꯕ ꯁꯤ ꯍꯥꯞꯄꯛꯏꯁꯦ ꯌꯥꯝ ꯑꯃꯨꯛꯇ ꯍꯣꯡꯗ꯭ꯔꯣ ꯌꯥꯝ ꯁꯤ ꯍꯣꯡꯕ ꯌꯥꯝ ꯆꯤꯞ ꯁꯣꯂꯨꯇꯦꯟꯅꯦꯕ ꯑꯣꯏꯕ ꯄꯣꯠꯇꯣ ꯍꯥꯞꯄꯛꯏꯁꯦ ꯁꯤꯅꯦꯕ ꯑꯗꯨꯒ ꯁꯤꯒꯤ QR ꯀꯣꯗꯁꯦ ꯁꯥ ꯌꯦꯡꯕ ꯃꯇꯝꯗ ꯁꯤꯗꯗꯤ ꯁꯤ ꯆꯦꯁꯦ ꯁꯤ ꯁꯠꯇꯣꯛꯄ ꯀꯩꯅꯣ ꯇꯧꯗ꯭ꯔꯕꯅꯤꯅ ꯅꯞꯁꯟꯈ꯭ꯔꯅꯤꯕꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯂꯩꯔꯤꯕ ꯑꯣꯔꯤꯖꯤꯅꯦल ꯂꯧꯊꯣꯛꯄꯒꯤ ꯌꯥꯎꯋꯦ ꯑꯗꯨ ꯌꯦꯡꯍꯟꯖꯒꯦꯕ ꯁꯤ ꯗꯨꯄ꯭ꯂꯤꯀꯦꯠ ꯁꯣꯂꯨꯇꯦꯟꯅꯦꯀꯣ ꯁꯤꯁꯨ ꯐꯣꯔꯃꯨꯂꯥ 1ꯗꯅꯦ ꯑꯗꯨ ꯃꯣꯏ ꯁꯤꯁꯨ ꯗꯤꯁꯀꯥꯎꯟꯅꯦ ꯁꯤꯅ ꯀꯌꯥꯗ ꯂꯧꯔꯒꯦꯕ ꯃꯥ ꯑꯩꯗꯤ ꯁꯨꯝ ꯅꯠꯈꯣꯏ ꯅꯠꯇꯦ ꯁꯤ ꯅꯠꯇꯦ ꯁꯤ ꯀꯣꯚꯔꯗꯣ ꯑꯩꯈꯣꯏ ꯅꯠꯇꯦ ꯁꯤꯁꯨ ꯁꯤ ꯄꯣꯠꯁꯤꯗꯣ ꯐꯣꯔꯃꯨꯂꯥ 1ꯒꯤ ꯑꯩꯈꯣꯏ ꯃꯁꯛꯁꯦ ꯑꯣꯐꯤꯁꯇꯩ ꯂꯧꯕꯁꯤ ꯑꯗꯨꯝ ꯁꯥꯟꯅ ꯑꯗꯨꯝ ꯌꯦꯡꯉꯣ ꯈꯔ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯐꯔꯝꯒꯅꯤ ꯋꯥꯟ ꯁꯤꯔꯤꯁꯤ ꯑꯩꯈꯣꯏ ꯑꯁꯦꯡꯕꯁꯤꯒ ꯃꯥꯒꯤ ꯑꯁꯪꯕꯒꯤ ꯃꯆꯨ ꯐꯥꯎꯗ ꯌꯦꯡꯉꯣ ꯑꯩꯈꯣꯏꯅ ꯒ꯭ꯔꯤꯟꯁꯦ ꯗꯥꯛ ꯈꯤꯇꯪ ꯆꯪꯉꯦꯀꯣ ꯃꯣꯏꯒꯤꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣꯝ ꯇꯧꯋꯦ ꯅꯤꯌꯣꯟ ꯀꯂꯔ ꯑꯣꯜꯂꯦ ꯁꯤꯒꯤ ꯑꯗꯒꯤ ꯁꯤꯒꯤ ꯀꯂꯔꯅꯤ ꯀꯩꯅꯣꯅꯦꯕ ꯀꯣꯐꯤ ꯀꯣ ꯑꯁꯤꯅ ꯚꯦꯅꯤꯂꯥ ꯇꯧꯕꯇꯕꯨ ꯃꯥꯏ ꯁꯤ ꯍꯥꯏꯕ ꯂꯥꯏꯛꯀꯤ ꯒ꯭ꯔꯤꯟ ꯀꯂꯔꯁꯦ ꯃꯥꯟꯅꯔꯣꯏꯕ ꯁꯥꯔ ꯁꯤꯗꯐꯥꯎ ꯑꯗꯒꯤ ꯁꯤꯒꯤ ꯃꯅꯤꯡꯒꯤ ꯃꯥꯒꯤ ꯀꯝꯄꯣꯖꯤꯁꯟ ꯊꯥꯔꯛꯏꯁꯦ ꯀꯩꯅꯣꯁꯦ ꯅ꯭ꯌꯨꯇ꯭ꯔꯤꯁꯅꯦꯜ ꯏꯟꯐꯣꯔꯃꯦꯁꯟ ꯀꯩꯀꯩꯁꯦ ꯌꯥꯗ꯭ꯔꯦꯗ ꯑꯗꯨꯝ ꯇꯛ ꯇꯥꯛꯑꯦ ꯀꯩꯅꯣ ꯁꯤ ꯑꯣꯔꯤꯖꯤꯅꯦꯜ ꯁꯤ ꯗꯨꯄ꯭ꯂꯤꯀꯦꯠ ꯄꯣꯠ ꯑꯅꯤꯒꯤ ꯈꯦꯠꯅꯕꯁꯦ ꯃꯣꯏꯅ ꯍꯥꯞꯄꯁꯦ ꯀꯩꯅꯣ ꯍꯥꯞꯄꯦ ꯁꯤꯒꯤꯁꯦ ꯒ꯭ꯔꯥꯏꯟꯗꯔꯒꯨꯝꯕ ꯑꯃ ꯍꯥꯞꯄꯤꯀꯣ ꯑꯩꯈꯣꯏ ꯒ꯭ꯔꯥꯏꯟꯗꯔ ꯌꯥꯎꯗꯦꯕ ꯁꯤꯗ ꯏꯔꯤꯁꯤꯗ ꯒ꯭ꯔꯥꯏꯟꯗꯔ ꯅꯞꯇꯦꯀꯣ ꯃꯣꯏ ꯒ꯭ꯔꯥꯏꯟꯗꯔ ꯅꯞꯄꯦ ꯑꯗꯒꯤ ꯄ꯭ꯔꯥꯏꯁ ꯌꯦꯡꯉꯣꯕ ꯄ꯭ꯔꯥꯏꯁꯁꯤꯗꯤ ꯁꯤ 2449 ꯀꯣ ꯄ꯭ꯔꯥꯏꯁ ꯃꯥꯟꯅꯔꯦ ꯑꯗꯨꯒ ꯃꯣꯏꯅ ꯄꯤꯊꯣꯔꯛꯄꯗ ꯌꯥꯝ ꯍꯣꯡꯅ ꯄꯤꯕꯀꯣ ꯄ꯭ꯔꯤꯟ ꯈꯨꯇꯧꯁꯤ ꯌꯦꯡꯉꯣꯗꯅ ꯁꯤꯒꯤꯁꯤꯒ ꯁꯤ ꯄ꯭ꯔꯤꯟꯁ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯣꯟꯂꯥꯏꯟꯗ ꯆꯪꯕ ꯃꯤꯈꯩꯀꯣ ꯆꯦꯛꯁꯤꯟꯕꯤꯔꯣ ꯄꯩꯁꯥꯁꯨ ꯄꯨꯊꯣꯛꯄ ꯏꯁꯥ ꯐꯠꯇꯕ ꯃꯁꯤ ꯀꯥꯟꯅꯗꯦ ꯇꯧꯅꯕ ꯄ꯭ꯔꯤꯟꯁꯤꯗꯤ ꯃꯣꯏ ꯉꯝꯃꯣꯏꯕ ꯉꯝꯃꯣꯏ ꯃꯤꯒꯤ ꯐꯣꯔꯦꯟꯒꯤ ꯀꯩꯅꯣꯅꯤꯅ ꯌꯥꯝ ꯊꯤ ꯈꯦꯠꯅꯅꯤꯕ ꯃꯣꯏ ꯁꯤꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯤ ꯁꯤꯒꯤ ꯃꯣꯏꯒꯤ ꯄ꯭ꯔꯤꯟꯁꯦ ꯁꯤꯒꯤ ꯄꯩꯁꯥ ꯃꯃꯜ ꯊꯥꯕꯒꯤ ꯃꯑꯣꯡꯁꯦ ꯃꯣꯏ ꯁꯦꯛꯀꯤ ꯁ꯭ꯃꯦꯜꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯁꯦꯛꯀꯤ ꯁ꯭ꯃꯦꯜꯗꯣ ꯑꯣꯛꯁꯤꯖꯟ ꯀꯩꯅꯣꯝ ꯇꯧꯕꯩ ꯃꯅꯝ ꯑꯃ ꯅꯝꯗ꯭ꯔꯣ ꯃꯅꯝꯗꯣ ꯀꯣꯜꯐꯤꯅꯦꯕ ꯀꯨꯜꯐꯤ ꯅꯠꯇꯦ ꯑꯣꯏꯗ꯭ꯔꯦ ꯄꯥꯎꯁꯤ ꯆꯥꯔꯣꯅ ꯌꯦꯡꯉꯣ ꯄꯤꯖꯔꯣ ꯁꯤ ꯌꯥꯝ ꯊꯤꯅ ꯁꯤ ꯁꯨꯡꯌꯥꯎ ꯌꯥꯎꯔꯣꯏ ꯁꯤ ꯅꯞꯄꯤꯁꯨ ꯑꯣꯔꯤꯖꯤꯅꯦꯜ ꯆꯥꯗ꯭ꯔꯤꯕ ꯆꯥꯗ꯭ꯔꯤꯕ ꯁꯤ ꯆꯥꯔꯣ ꯅꯣꯏ ꯃꯣꯏꯅ ꯁꯨꯝ ꯍꯥꯏꯕ ꯑꯩ ꯃꯃꯜ ꯌꯥꯝ ꯀꯩꯅꯣꯅꯦꯕꯀꯣ ꯄꯣꯠꯁꯦ ꯑꯣꯔꯤꯖꯤꯅꯦꯜ ꯅꯀꯂꯤꯁꯤꯁꯨ ꯇꯣꯉꯥꯟꯅ ꯂꯣꯏ ꯑꯣꯔꯤꯖꯤꯅꯦꯜꯒꯤ ꯄꯣꯠ ꯚꯤꯗꯤꯑꯣ ꯌꯦꯡꯍꯜꯂꯝꯃꯒꯦ ꯂꯥꯛꯑꯣ ꯃꯆꯨ ꯂꯣꯏ ꯈꯦꯠꯅꯩꯑꯕ ꯂꯣꯏ ꯈꯦꯠꯅꯩ ꯑꯦꯛꯁ꯭ꯔꯦꯁꯀꯤ ꯀꯂꯔꯁꯦ ꯁꯨꯃꯥꯏꯅ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏꯕ ꯁꯣꯂꯨꯇꯦꯟꯅ ꯁꯤ ꯃꯤ ꯋꯥꯔꯜ ꯀꯝꯄꯅꯤꯒꯤ ꯋꯥꯔꯜ ꯅꯝꯕꯔ 1 ꯇꯥꯔꯤꯕ ꯀꯝꯄꯅꯤꯁꯤꯗ ꯁꯣꯂꯨꯇꯦꯟꯅ ꯀꯃꯥꯏꯅ ꯄꯛꯇꯣꯏꯅꯣ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯇꯣꯉꯥꯟꯅ ꯇꯥꯔ ꯂꯩꯅꯦꯕ ꯃꯌꯥꯝꯁꯤꯅ ꯄꯨꯟꯅ ꯑꯗꯣ ꯑꯩꯒꯤꯗꯁꯨ ꯄꯦꯁꯦꯟ ꯑꯃ ꯂꯩꯒꯦꯕ ꯅꯦꯠꯋꯥꯛꯁꯦ ꯊꯛꯑ ꯀꯔꯤꯝ ꯀꯥꯟꯅꯗꯦꯅ ꯑꯩ ꯑꯣꯔꯤꯖꯤꯅꯦꯜꯗꯣ ꯊꯥꯔꯀꯥꯟꯗ ꯀꯤꯛ ꯄꯥꯜꯂꯛꯑꯦꯕ ꯑꯣꯟꯂꯥꯏꯟ ꯑꯣꯏꯔꯝꯃꯕ ꯂꯥꯁ ꯑꯣꯟꯂꯥꯏꯟ ꯑꯣꯏꯔꯝꯃꯦꯕ ꯇꯪꯈꯥꯏ ꯈꯦꯠꯅꯩꯅ ꯃꯣꯏ ꯂꯩꯈꯥꯏ ꯂꯩꯔꯝꯕꯅꯦꯕ ꯀꯥꯟꯗꯦ ꯁꯤ ꯆꯥꯕꯤꯔꯨꯅꯨ ꯏꯁꯥ ꯐꯠꯇꯅꯕ ꯍꯛꯆꯥꯡꯒꯤꯗꯃꯛꯇ ꯍꯔꯕꯦꯜ ꯂꯥꯏꯐ ꯆꯦꯟꯊꯅꯕ ꯄꯣꯠꯅꯤ ꯑꯣꯔꯤꯖꯤꯅꯦꯜ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯂꯔꯁꯦ ꯁꯤꯒꯤ ꯒ꯭ꯔꯤꯟ ꯈꯣꯏꯁꯤꯒ ꯑꯗꯒꯤ ꯁꯤꯒꯤ ꯒ꯭ꯔꯤꯟ ꯈꯣꯏꯁꯤꯒ ꯌꯦꯡꯉꯣ ꯁꯤ ꯒ꯭ꯔꯤꯟ ꯑꯅꯤꯁꯦ ꯁꯤ ꯑꯣꯔꯤꯖꯤꯅꯦꯜꯅꯦ ꯑꯗꯨꯒ ꯁꯤꯒꯤ QR ꯀꯣꯗꯁꯦ ꯁꯤꯗ ꯅꯞꯁꯟꯈ꯭ꯔꯦꯕꯀꯣ ꯑꯩ ꯚꯤꯗꯤꯑꯣ ꯌꯥꯎꯔꯤꯕ ꯌꯦꯡꯍꯟꯒꯦꯕ ꯁꯤꯒꯤꯁꯤꯗ